ड्रग की मायोक्ता लेप्तना लांथेंग चथगिगनी चीफ मिनिस्टर पावसे पांडम पाउसेदगी लौखटजबने पोपी थाबा अमदि ड्रग ललोनबगी थबकना खुनाय असिदा पीरिबा चैथेंग असे कोगननब ड्रग की मायोक्ता लैंगाक असिना लेप्पा लैतना लांथेंग चथगिगनी हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे माइक्रो ब्लॉगिंग साइट एक्स द चीफ मिनिस्टर नोंथोंबम बिरेन हाई स्टेट असगी नहा लाख अमग मखाइरोम हकथेंगना निसागी लांगदा थुरे मणिपुर असि महौसाना डेथ ट्रायंगल अमा ओइरेबा गोल्डन ट्रायंगल ग नकनना लैबदा नतना मसिगी ड्रग ललोनबगी लंबी अमसु ओइरे अदुबु लैंगाक असिना स्टेट असिदगी ड्रग मरु फंगना मुथनबा लेप्तना मसिगी मायोक्ता लांथेंग चथगने लैबाक असिदा ड्रग की मरु मरा तारकदबदगी ngaktokpa दरकार ओइ हाइबा वाफम थमलदुना चीफ मिनिस्टर न हाई ड्रग तगी अखोइगी लैबाक असिबु ngaktokpa हाइबसे अयाकी इथौदांगने ड्रग न मणिपुर गी नहा लाख अमग मखाइरोमदा चैथेंग पीरे म्यांमारदगी आइन कायना संगसिलकपा मितोपसिंगना लैबाक असिगी डेमोग्राफीदा अचौबा साफु अमा पीबगी मथक्ता अखोइगी नहासिंगी तुंगी पुनसिबुसु महाम ताहली हाइनसु चीफ मिनिस्टर नोंथोंबम बिरेन फोंदोरकले स्टेट असिदा बीजेपी न लुसिंगबा लैंगाक लाकलबा मतुंग ड्रग की मायोक्ता लान लाउथोक्तुना कुमजा लिसिंगनी तरागा निपानगी नोवेम्बरदा वार ऑन ड्रग मिशन हौदोक्तुना मिशन असिगी मखादा ngasi fawba lupa crore lising hompurom gi drug fagat pangam khre amade chingi lam ekar lising taraga taruk chamagu hompu mathoi da tharamba popi pambi sing yanthatuna mangan khre commission asigi makhada satharakpa operation da ngasi fawba drug kg lising taraga nipan hena fagat pangam khre amade drug mari leinaba case lising ani ga chahum yankhai mathoi register tawkhre hainasu chief minister na phongdorokle state laingang na drug ki mayokta sathariba campaign asibu Prime Minister Narendra Modi amasung Union Home Minister Amit Shah na mapung fana sawgatli haina thagatpa phongdokpaga loinana BJP gi ani subata masida de miyamna laingang na drug ki mayokta sangsiliba khongjang asida maikai kayadagi sawgalakli haina su Chief Minister Nongthongbam Birena phongdokladuna laibak asigi mipum khudingmak mikap thokpiro ayangna tungi mirolgi damak sangsiliba lan asida saruk yabiyu haina su phongdorokle Kuki Militantsingi attack Nupi ama Leikhidre Machanupi Amadi Paomi Yaona Meeoi nipan Sokle Paomi pandam pausedagi lौखटजबने Kuki Militantsingi attack Nupi ama Leikhidre Nupi asigi Machanupi Yaona impact TV gi Paomi musuk elangbam amadi police personnel ani asokapan nangkhre haire loinana atopa Meeoi mari amasu soktunu laika nakhre haire Paomi na hai Kuki Militantsing na mitai gi khulsingda nongmai kapsin ba matam khara lepluraba matung ngasi nungthel ikhang khangawdana Kuki Militantsingi na Imphal West District ki Lamsang Police Station gi manungsa na laiba Bethel singthaktagi Kuki terrorist na drone sizinaduna bom yauna aphaba makhal gi nongmai sizinaduna landarakbada nupi ama makokta nongmai na panbadagi laikhidawaga loinana Meeoi kaya asokapan nangkhre haire thawdok asida pawgloba changluba Paomi musuk elangbamsu bom mache na panduna Sokle haire Paomi makata na hai thawdok asi ngasi nungthil pung ani khare helakpada khangawdana Kuki terroristing na bom yauna kanba mawongda landarakhiwane maduda fayeng umang laikai angom surbala chahi kunsaga mathoi mapuroiba NG imo makokta nongmai na panbadagi laikhidawane aduga mahaka langminakhiba Machanupi na makuta nongmai na panbadagi sokhiwane soklaba Machanupi adugi maming na NG Rozia chahi taraga mathoi ni haire Kautrukta laiba mapamda mahaki Machanupi ga loinana ngasi lakhibani haire Machanupi aduna waithangba makuta nongmai maruna panbadagi hauji Rims Hospital da laikana re aduga Leikhidre mama aduna hauji Rims ki mokta lairi haire Paomi na hai Bethel singthaktagi nongmai kapsilakpaga loinana bom ahum thadarakbada bom masena panduna commando personnel ani sokhe soklaba personnel ani adude moirangthem ingobi amade ngasepam Robert ni haire Soklaba sing adu hauzik Rims amadi Raj Medicity da pukhatuna laikana re atopa soklaba sing adu de takhelambam inaw ti thadoi en ningo laima wai inaw ni haire thawdok adu thokpagi paw phangbadagi mafam adu da CRPF amadi state forcing thomjin duna Kuki terroristing ga akan bamawong da khurthongna khe loina na satharki ba attack adu da mafam adu da laiba yum sing da bom tasilaktuna chauna manga ta thokhe Kuki terroristing takthokna ba chathaki ba khurthokna bagi thawdok adu numidang waidam phawba chathakhe khurthokna bagi paw adu phangbadagi Central Force ki bulletproof case par gari kharasu tongan ba mafam sing da changsilaktuna tear gas kaptuna miyam punba tan khai khe
Central Force ki thawong adu miyamna asawba utke